Makut aniduna iman malaba angoba chemai aduda amuba machuduki ingaduna ijai jai thokna leiriba mayek singsu tasan khomjinduna tamna pana bhonari dahen nangna chithi se papa matam dade aidi nanakta leiroi nangna che se pakhrabanina aigi nakta leitri khankrage ko kridagi hana usira ai yamna hainingkhre nangonda ai nangonda lale hana haizaki ko nangonda lale sima heudradi ai pap chama langsinba mama moy kadaba mankhre asina yana hain hairek aduga dahen ani subada ko aigi jase masak takpi khrage yahen ba kaubani maming mama duna ingonda aigi khwaidagi nungsijaba mi amaki maming thonkhro haina hairamkhre ima oibani aina khwaidagi nungsibase ado nupadadi kanasa laitamni ado ai asi nangi ming thole madu haidana pendabadi pokta boibani aigi yumnaksaga yamna chanakhre ichabuso nahendawna honaba kanba mathawna leiba migi mateng yamna pangba ngamba ma oheningkhre asi aigi khuise yamna thikre nang paba thokira aiko thawaina tambani lon kaukre ai wa ma haige tawraga barton sida ibada changadaba manre nang paba thoktrasu paba thoktaba jaga do khuchilaga thamkro ai nomako fazana laklaga pabigi chemai sigi mateng lawraga ai wa madi haikre dahen ai nang diamna nungsiba oibe ai nang yam nungsikre dahen asuk fabra nang do haina ai khanban ado ko makagi mayekto nong marikna khare jot kibagi pabada khara wana thokle yahen makhata na pathadre makutuna tapna chedo thupchina bkhonari ngai phone ko lama lakpado yahen wakhal ani haidokna khanba phongnang pravasa lairamri room dagi thokramal call tarklibado boinawna somdagi dahen kedore bana ai lushilaki ki aduga kumdarag villain gi wa oiramgani khangmana yahena khumakpani dahen itei me leimana phone tawrami dalen do yumda lakti hai kaida chaliba made aduga gari su pukhidana gari thongal dadi khamlamani adu pukhida bur dahen pukhidene so ingonda pirami bag to ga kayong chakhraw mare thamu bena ai kumdarag ase haraga villain bo hana wari sana ba honakri mana room dagi thorakpaga chingsel do stair do dagi kakhalei sana ai villain hoi faudong chaluge ko hoi chalo ro fasana yahen makung do thangge tawbaga room da changki ge tawriba nupi dagi manakta fajang silaga mamai da amuktang nungsina chupiraga chingsel ba koli chingsel do ingangakna kaidawraki kisudogde fazana lerm ko sana ai thenga di chak chathom nasa sokani chingsel ki puliba masam do lakthokpirei nakuk chikani sumpunjalise samkangan miramurai yani chalura phasana hoi chalego chingsel gi mokutto amu chejet paisalami thokriba mabu tumin yingza hui aduga mapuroi bagi room da changlaga yahen gi sugodaba firol singdo loina numidang do sugodaba gi hotnakri laizado washing machine ungbagi makol tabatuda mamabu kauzare thoibi nangbu pi suri rania tarima haima amuk chentharak nang tawrisi ngakta tumi laite wani masase waramani tawrisi chingsel do muk chaksangda laaga ima ai kaubra ima na haying surasu yaidana phido nasado wabana loirani ni nangbo ima ai babungse cha pizage ngasidi yarakadra karigi yaba yadabano mamawni khanba nate machanupi ni haidana harauzaribani sese sipai adugane pijabiramoko hida guli di nangni hena khangamani hoima asi haraga thongna ge ka da changlaga wari tapna sabiraga chak to inbiri chingsel chak to inba loiraga hida guli pizaba loiraga
Iliva fiduna makok to hena chiksina kupaga. Taunada khairamlaga tapna hari. Babo, nachada waro biganuko. Nacha soire babo. Taunado mamong nupida kaidawrage haiba dong hangi. Jingsil so nungmi kaisu tawde haina makok to nomi. Ngasidi hanadagi jingsil do imungi thaba ingkhang tawnaba kanna honai. Manimge firol araiba khai lushin birami. Taunage daguli jabagi matam loina whiteboard da ithokduna thambirami. Jaksangda ising marik amata handana loshili. Manimge pamjaba khirdumasu mana hobirami. Pung mapan tasle velendo halakwa kawwa malaitri. Yayendo chalam daida laimada hafet hairami. Magi pawu mapangbaga engoda hairoko. Kishu pakat kanuda mafam chana lermani. Ay lakani haidana halaktaborn buse. Yumgi kaigi awada paler buso hairoko. Hoi dahin, ay tamona pawu maparakpaga haisaraki. Hoi, ay mucho luki gedudi. Asi haram laga ma yumadudagi thorakli. Gari do thauduna start awga tawbaga Pravaski kola malai. Speaker do thadokuna yahena kedore Pravas to sumdagi ipa pakana dahin itaimedo nataimu kedore na Pravas itaimedo leiramri magi kada lehubani ne imadam tango leiramri bu kaino Pravas imana dahin phone tawona tawrpani pabungi chaksu pizarmi hai imagi dahin ki kagi firogoloni sudomi hai yahendo makha tadre gari do kanne ekta thauduna jingsel hoidalai gari do dagi kumbaga gate da yengbada ka khangle mi malaibaki mami ude yahin makuk chakadaw belen pawa wari sanaba phangdana laga hojik jingsel amuk layamda busidadi yahin makata na leithadre gari do thauduna mayum dalai yahin gi gari duna thaudokibaga jingsel do karom dagino gate marum dudagi tamna thoraklaga thaudokhriba gari duda tapna yengi aduga ma gate tugi basko to hangduna adu kuiraba matungda ma mayumda changai somangdudagi hauraga yumaduda ahongma mata ude mapuroi bene haina leiriba yahena uful majet amata thanganda kumna senaje haiba mikupsida tai jingsel yum manungda changapaga mapabungi ka duda hana changai adug akoibado amuktang yengjari nungsire yamna mapabung ningsingbusu sumheli mapabung na hiplamba phamungdugi phamangduda phamthaduna phamungduda makokto ngatharaga tumilling aduga machinda tamna sonjari babong nungairibo ai kaisu ningsingdabro babong aidi babongbu yamna ningsingi waharasu kanamtada haibam leitre ai ningai si yamna tawningi babongda aduk kena aduk nungaina lekiba nangina cha thombido ai husik oidre babunggi atombido ai oidre numsiba pumbana yomlaga chawrakiba jingseldo kasidi leitre babung ai bu mapong khangna sinaramgani hairamaga kaidobagi tingkhak maraksida ithomta thanamlibano babung ai chatpa ngamdre chaina yam haure tingkhangna thinkradi ai ithanta mahu satpasu ngama adun ai kong thang ngamdre babung ai babunggi nakpa laora punna leirasira ai yamna kiri babung ai kamaina ithanta leidoino asi haiga jingseldo makol thokpa makai kapthoraki tanjadudani gate da mi malakpagi mapabunggi kada leiriba gate monitor da laktuni yengi nupa ani gate manaktuda liptuna leibadu ubaga jingsel makong ani do maningda halli aduga mapabunggi room do tana tingjindana thongjin pandada lepi makun masada nikpa hori jingsel magi phone kaida lei haidana yenglakpada magi akoibada leiramdri ningsing lai mana ngasai yain lai haidana lolaga leikiba gate ki marumduda phone do hundoklam lehaba jingsel ipa pakana monitor screen da yeng machi lingri leiriba miyoi singdo ma thaliba maidu sumuthatti magi phone duda yahena call ama khinglakpada ma loirani irai laina yumsida mi ma lei haiba khangkrani jingsel do mapabungi room duda phone leibra hana koi thiri uchina china
ꯃꯄꯥꯕꯨꯡꯒꯤ ꯑꯔꯤꯕ ꯐꯣꯟ ꯑꯃ ꯐꯪꯉꯤ꯫ ꯃꯩ ꯆꯥꯔꯖ ꯌꯥꯎꯔꯝꯗꯦ꯫ ꯃꯥꯒꯤ ꯔꯨꯝꯗ ꯇꯞꯅ ꯆꯪꯂꯒ ꯔꯨꯝꯗꯨꯒꯤ ꯃꯩ ꯑꯃꯠꯇ ꯊꯥꯟꯗꯅ ꯃꯥ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯔꯒ ꯑꯣꯐ ꯍꯥꯡꯂꯒ ꯌꯥꯍꯦꯟꯒꯤ ꯅꯝꯕꯔ ꯆꯤꯟꯐꯥ ꯄꯨꯈꯤꯕꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯏꯅꯤꯛ ꯅꯤꯛꯑꯒ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯌꯥꯍꯦꯟꯗꯣ ꯁꯣꯝꯗ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯥ ꯆꯤꯡꯁꯦꯜꯒꯤ ꯃꯅꯦ ꯍꯣꯏꯒꯤ ꯃꯌꯨꯝꯐꯥꯎ ꯌꯧꯔꯨꯔꯦ꯫ ꯂꯥꯛꯄꯒ ꯆꯤꯡꯁꯦꯜꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯕꯒ ꯑꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯌꯥꯍꯦꯟꯗꯣ ꯃꯁꯥꯗ ꯏꯆꯤꯡ ꯆꯤꯡꯅꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯁꯣꯝꯗꯒꯤ ꯏꯇꯞ ꯇꯞꯅ ꯑꯗꯨꯛ ꯄꯥꯈꯠꯄ ꯃꯑꯣꯡꯗ ꯇꯞꯅ ꯃꯥꯕꯨ ꯀꯧꯖꯔꯤ꯫ "ꯑꯕꯨꯡꯆꯥ, ꯑꯩꯅꯤ"꯫ ꯆꯤꯡꯁꯦꯜꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯌꯥꯍꯦꯟꯗꯣ ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ꯫ "ꯁꯅꯥ, ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ?" "ꯑꯕꯨꯡꯆꯥ, ꯅꯪ ꯑꯩꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯒꯅꯨꯀꯣ. ꯑꯩ ꯐꯣꯟꯗꯣ ꯑꯩꯅ ꯄꯥꯏꯗ꯭ꯔꯤ." "ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯤ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯑꯅꯨꯝ ꯀꯜꯂꯤꯁꯤꯕꯣ? ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ. ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝꯁꯨ ꯍꯥꯏꯔꯝꯗꯦ. ꯑꯩ ꯚꯦꯂꯦꯟꯁꯇ ꯆꯠꯈꯤꯕꯒꯤ ꯀꯣꯏꯍꯪ ꯍꯪꯅꯔꯨꯕꯅꯤ. ꯍꯥꯏꯔꯛꯑꯣ, ꯀꯥꯏꯗ ꯂꯩ? ꯑꯩ ꯂꯥꯛꯀꯦ ꯂꯧꯕ." "ꯂꯥꯛꯀꯅꯨ. ꯅꯪ ꯂꯥꯛꯄ ꯌꯥꯔꯣꯏ ꯁꯤꯗ." "ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤ? ꯑꯩ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯈꯅꯥꯎꯁꯦ." "ꯁꯅꯥ, ꯂꯝ ꯍꯦꯟꯒꯅꯨꯕ. ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ. ꯑꯗꯨꯃꯥꯏꯅ ꯆꯦꯟꯒꯅꯨ. ꯑꯩ ꯇꯧꯐꯝ ꯈꯪꯗꯦ. ꯑꯩ ꯐꯤꯔꯣꯜ ꯐꯥꯎ ꯍꯣꯡꯗ꯭ꯔꯤ. ꯏꯃꯥꯁꯦ ꯆꯥꯛ ꯆꯥꯎ ꯌꯥꯔꯦ. ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩ. ꯄꯥꯕꯨꯡꯁꯨ ꯅꯪ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦꯅ ꯇꯧ ꯂꯩ. ꯁꯅꯥ, ꯅꯪ ꯅꯁꯥꯗꯣ ꯑꯀꯤꯕ ꯀꯩꯝꯇ ꯐꯥꯎꯗ꯭ꯔꯕꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩꯅ ꯅꯤꯡꯊꯨꯡꯍꯟꯗ꯭ꯔꯒꯦ? ꯅꯪꯅ ꯄꯥꯝꯗꯕ ꯑꯩꯅ ꯀꯩ ꯇꯧꯈ꯭ꯔꯒꯦ ꯁꯅꯥ? ꯏꯃꯥ ꯍꯣꯏꯅ ꯅꯪꯉꯣꯟꯗ ꯂꯨꯅ ꯇꯧꯗꯕ ꯀꯩꯗꯧꯕꯒꯤ ꯆꯦꯜꯂꯤꯅꯣ ꯅꯪ?" ꯆꯤꯡꯁꯦꯜꯗꯣ ꯄꯥꯈꯠꯂꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯈꯖꯤꯛꯇꯨꯗ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯤ꯫ ꯁꯦꯡꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯏꯊꯤꯜꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯣ ꯃꯥ ꯈꯪꯗꯕ ꯁꯥꯔꯁꯨ ꯈꯪꯈꯤ꯫ ꯌꯥꯍꯦꯟꯅ ꯄꯥꯈꯤꯕ ꯆꯤꯊꯤꯗꯣ ꯆꯤꯡꯁꯦꯜ ꯎꯍꯧꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯗꯨꯗ ꯂꯦꯞꯂꯛꯄ ꯋꯥꯈꯜꯗꯨꯅ ꯑꯗꯨꯛ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥ ꯌꯥꯍꯦꯟꯕꯨ ꯎꯅꯤꯡꯂꯦ꯫ ꯐꯣꯟꯗꯣ ꯄꯥꯏꯗꯨꯅ ꯒꯦꯠꯇꯨꯗ ꯃꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯇꯞꯅ ꯌꯦꯡꯕꯗ ꯒꯦꯠ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯤꯕ ꯀꯤꯜꯗꯨꯒ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯆꯤꯡꯁꯦꯜ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯃꯈꯨꯠꯇꯒꯤ ꯇꯥꯈ꯭ꯔꯦ꯫ ꯌꯥꯍꯦꯟꯗꯣ ꯄꯥꯈꯠꯂꯦ꯫ ꯐꯣꯟꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯏ꯫ "ꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯁꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ." ꯆꯤꯡꯁꯦꯜ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯄ ꯍꯧꯔꯤ꯫ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ "ꯑꯕꯨꯡꯆꯥ, ꯅꯪ ꯂꯥꯛꯀꯅꯨ." "ꯏꯆꯦ, ꯀꯅꯥ ꯑꯣꯏ ꯍꯥꯏꯔꯣ? ꯀꯥꯏꯗꯅꯣ ꯅꯪ ꯂꯩꯗꯣ? ꯌꯨꯝꯗꯔ? ꯑꯩ ꯊꯣꯔꯛꯑꯦ ꯁꯅꯥ. ꯇꯥꯕ꯭ꯔꯣ? ꯅꯁꯥꯗꯣ ꯑꯅꯥꯕ ꯍꯧꯔꯛꯀꯅꯤ. ꯇꯧꯒꯅꯨ ꯑꯗꯨꯃꯥꯏꯅ. ꯉꯥꯛꯇꯪꯈꯛ ꯂꯩꯔꯝꯃꯨ." "ꯑꯕꯨꯡꯆꯥ, ꯅꯪ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯁꯤꯗ ꯂꯥꯛꯀꯅꯨ. ꯄ꯭ꯂꯤꯖ. ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ. ꯉꯁꯤꯇꯪꯗꯤ ꯌꯥꯎ." ꯌꯥꯍꯦꯟ ꯊꯥꯡꯂꯝꯕ ꯃꯈꯣꯡꯗꯣ ꯈꯔ ꯈꯖꯤꯛ ꯇꯞꯊꯔꯒ ꯆꯤꯡꯁꯦꯜꯗ ꯇꯞꯅ ꯍꯪꯂꯤ꯫ "ꯀꯅꯥꯅꯣ ꯅꯪ ꯅꯣꯛꯈ꯭ꯔꯤꯗꯣ?" "ꯀꯦꯜꯅꯤ. ꯑꯕꯨꯡꯆꯥ, ꯀꯦꯜꯁꯦ ꯑꯩꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯂꯩ. ꯃꯥ ꯑꯩ ꯎꯈ꯭ꯔꯦ. ꯅꯪ ꯂꯥꯛꯀꯅꯨ ꯍꯥꯏꯕꯅꯤ." ꯃꯤꯡꯗꯣ ꯇꯥꯕꯒ ꯌꯥꯍꯦꯟ ꯁ꯭ꯇꯦꯌꯔꯗꯨꯗ ꯃꯈꯣꯡꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯀꯤꯜꯅ ꯀꯃꯥꯏꯅ ꯆꯤꯡꯁꯦꯜꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤꯕ? ꯏꯊꯤꯜꯗ ꯈꯛ ꯅꯠꯇꯦ, ꯆꯤꯡꯁꯦꯜ ꯌꯧꯔꯛꯏ꯫ ꯌꯥꯍꯦꯟ ꯀꯣꯜꯗꯨꯗ ꯋꯥ ꯑꯃꯈꯛ ꯍꯥꯏꯔꯛꯏ꯫ "ꯁꯅꯥ, ꯅꯪ ꯅꯈꯨꯠꯇꯨꯅ ꯊꯣꯡꯒꯤ ꯂꯣꯛꯇꯣ ꯃꯗꯨꯈꯛ ꯍꯥꯡꯗꯅ ꯂꯩꯔꯝꯃꯨ. ꯊꯣꯡ ꯍꯥꯡꯒꯅꯨꯀꯣ ꯁꯅꯥ. ꯃꯈꯥ ꯇꯥꯕ ꯑꯩ ꯇꯧꯒꯦ. ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ? ꯀꯨꯏꯔꯣꯏ, ꯑꯩ ꯂꯥꯛꯀꯦ." ꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯃꯥ ꯆꯦꯟꯊꯔꯛꯂꯦ꯫ ꯆꯤꯡꯁꯦꯜ ꯔꯨꯝ ꯄꯨꯝꯕ ꯃꯩ ꯄꯨꯝꯃ ꯃꯝꯍꯜꯂꯒ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯇꯨꯃꯤꯟ ꯆꯠꯇꯨꯅ ꯂꯩ꯫ ꯃꯤꯅꯤꯠ 10ꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯅꯤ꯫ ꯃꯥꯒꯤ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯣ ꯅꯣꯛ ꯇꯧꯔꯛꯄꯒ ꯆꯤꯡꯁꯦꯜ ꯊꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯒꯦ ꯇꯧꯕꯒ ꯌꯥꯍꯦꯟꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯁꯅꯥ, ꯅꯪ ꯅꯈꯨꯠꯇꯨꯅ ꯊꯣꯡꯗꯨꯒꯤ ꯂꯣꯛꯇꯣ ꯃꯗꯨꯈꯛ ꯍꯥꯡꯒꯅꯨ. ꯂꯣꯛ ꯍꯥꯡꯒꯅꯨꯀꯣ ꯁꯅꯥ." ꯌꯥꯍꯦꯟ ꯒꯥꯔꯤꯗꯨ ꯍꯦꯛ ꯑꯔꯩꯕ ꯁ꯭ꯄꯤꯗꯇꯣ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯕꯣꯏꯅꯥꯎ, ꯄ꯭ꯔꯚꯥꯁ, ꯊꯣꯏꯕ, ꯊꯋꯥꯟ ꯃꯣꯏ ꯄꯨꯂꯞꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯌꯥꯍꯦꯟꯅ ꯃꯥꯒ ꯄꯨꯟꯅ ꯂꯥꯛꯀꯅꯨ ꯍꯥꯏꯕꯒꯤ ꯇꯞꯅ ꯂꯥꯛꯄꯅꯤ꯫ ꯃꯥ ꯃꯁꯥꯗꯣ ꯆꯤꯡꯅꯕꯅꯁꯨ ꯌꯣꯝꯃꯤ꯫ ꯆꯤꯡꯁꯦꯜꯒꯤ ꯐꯣꯟꯗꯣ ꯃꯁꯥꯗ ꯂꯣꯏꯅꯗ꯭ꯔꯕꯅꯤꯅ ꯀꯤꯜꯅ ꯒꯦꯠꯀꯤ ꯄꯥꯁꯀꯣꯗꯇꯣ ꯈꯪꯈꯤꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯐꯣꯟꯗꯨꯒꯤ ꯄꯥꯁꯋꯥꯔꯗꯇꯨꯒ ꯒꯦꯠꯇꯨꯒꯤ ꯄꯥꯁꯀꯣꯗꯀ ꯆꯞ ꯃꯥꯟꯅꯅ ꯊꯝꯕꯅꯤ꯫ ꯆꯤꯡꯁꯦꯜꯒꯤ ꯐꯣꯟꯗꯣ ꯐꯪꯕꯒ ꯀꯤꯜ, ꯅꯤꯕꯥꯟ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯆꯪꯉꯛꯀꯅꯤ꯫ ꯌꯥꯍꯦꯟ ꯃꯁꯥꯗꯣ ꯌꯥꯗ꯭ꯔꯦ꯫ ꯃꯥ ꯐꯣꯟꯗꯨꯗ ꯆꯤꯡꯁꯦꯜꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ꯫ ꯃꯈꯣꯜ ꯑꯃ ꯐꯥꯎꯕ ꯐꯣꯟꯗꯨꯗꯒꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯕꯣꯏꯅꯥꯎ ꯍꯣꯏꯁꯨ ꯌꯥꯎꯔꯤ ꯄꯥꯈꯠꯄ꯫ ꯗꯁꯥ ꯃꯌꯥꯝꯁꯦ ꯃꯅꯝ ꯃꯅꯝ ꯇꯥꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯁꯦꯡꯅ ꯃꯅꯨꯡ ꯍꯨꯠꯅ ꯅꯩꯅꯔꯨꯔꯒꯗꯤ ꯃꯌꯥꯝꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯤꯁꯦ ꯌꯥꯍꯦꯟꯅꯤ꯫ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯗꯕ ꯍꯥꯏꯅ ꯄꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯃꯥ ꯅꯨꯄꯤ ꯑꯅꯤꯃꯛꯇ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗꯨꯅ ꯂꯣꯏꯅꯈꯤꯗꯦ꯫
ꯅꯨꯡꯁꯤꯕ ꯈꯪꯕ ꯍꯧꯔꯛꯄꯒ ꯏꯊꯤꯜꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇꯅꯤ ꯃꯁꯥꯒꯤ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯕ ꯇꯦꯛꯈꯤꯕꯁꯨ ꯑꯗꯨ ꯐꯥꯎꯕ ꯃꯥ ꯃꯁꯥꯗ ꯋꯥꯔꯦ ꯍꯥꯏꯕ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯗꯨꯛ ꯉꯝꯕ ꯃꯑꯣꯡ ꯑꯃꯗ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯨꯍꯣꯡꯕ ꯁꯤꯟꯈꯤꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯀꯩꯅꯥꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯃꯥꯅ ꯑꯎ-ꯑꯎꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯏꯊꯤꯜꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯈꯤꯕ ꯅꯨꯄꯥꯗꯨꯁꯨ ꯌꯥꯍꯦꯟꯅꯤ꯫ ꯆꯍꯤ 5ꯃꯨꯛ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯃꯥꯅ ꯆꯤꯡꯁꯤꯜꯕꯨ ꯈꯔ ꯈꯖꯤꯛ ꯁꯦꯟꯅꯕꯤꯕ ꯍꯧꯔꯛꯄꯁꯤ꯫ ꯄꯨꯟꯁꯤꯕꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯁꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯈꯜꯂꯒ ꯆꯤꯡꯁꯤꯜꯕꯨ ꯃꯅꯥꯛꯇ ꯊꯝꯈꯤꯕꯅꯤ꯫ ꯃꯤꯅꯨꯡꯁꯤꯗꯨꯅ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯈꯤꯕꯅꯤ ꯃꯥꯒꯤ ꯁꯅꯥꯗꯤ꯫ ꯏꯊꯤꯜꯅ ꯄꯤꯔꯛꯈꯤꯕ ꯆꯤꯊꯤꯗꯨ ꯐꯥꯎ ꯃꯥ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯅꯨꯄꯤ ꯃꯥꯁꯨ ꯑꯣꯏꯖꯕ ꯊꯤꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯛ ꯍꯟꯊꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯂꯨꯕꯒꯤ ꯃꯊꯧꯅꯥ ꯂꯩꯅ ꯊꯦꯡꯅꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯅꯨꯡꯁꯤꯖꯈꯤ, ꯅꯨꯡꯁꯤꯈꯤ ꯏꯊꯤꯜꯅ ꯃꯥꯒꯤ ꯗꯥꯍꯦꯟꯕꯨ꯫ ꯑꯗꯨꯃꯛꯅ ꯂꯨꯍꯣꯡꯕꯒꯤ ꯖꯇ꯭ꯔꯥ ꯄꯨꯗꯨꯅ ꯀꯨꯟꯗꯣ ꯍꯨꯛꯀꯗꯕꯒꯤ ꯃꯤꯀꯨꯞ ꯑꯃꯈꯛ ꯉꯥꯏꯔꯕ ꯀꯥꯟꯗ ꯂꯨꯍꯣꯡꯕꯗꯣ ꯃꯁꯥꯅ ꯊꯨꯒꯥꯏꯖꯈꯤꯕꯅꯤ꯫ ꯌꯥꯍꯦꯟꯅ ꯎꯈꯤꯗꯕ ꯈꯛꯅꯤ ꯃꯥ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡꯗꯤ ꯍꯨꯛꯈꯤꯗꯦ꯫ ꯏꯊꯤꯜ ꯄꯦꯟꯗꯕꯅ ꯃꯁꯥꯗꯣ ꯂꯩꯇꯥꯖꯗ꯭ꯔꯦ꯫ ꯃꯩꯅ ꯆꯥꯛꯄꯗꯧꯅ ꯄꯨꯝꯅꯃꯛ ꯆꯥꯛꯂꯛꯀꯗꯧꯔꯦ꯫ ꯃꯥꯅ ꯌꯥꯍꯦꯟꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯂꯕ ꯃꯥꯅ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯔꯝꯂꯒꯗꯤ ꯉꯁꯤ ꯌꯥꯍꯦꯟꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯋꯥꯡꯈꯩꯃꯌꯨꯝ ꯁꯥꯒꯩꯗ ꯃꯣꯏ ꯑꯣꯏꯅ ꯇꯤꯜꯂꯝꯒꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯁꯤꯃꯈꯛꯀꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯑꯗꯨꯛ ꯆꯥꯎꯕ ꯄꯥꯞ ꯑꯃ ꯃꯥꯒꯤ ꯗꯥꯍꯦꯟꯗ ꯂꯪꯖꯟꯈꯤꯕꯅꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗꯅꯤ ꯃꯤ ꯑꯃꯒꯤ ꯁꯥꯃꯤꯜ ꯇꯥꯗ꯭ꯔꯦ ꯑꯊꯦꯡꯕꯗ ꯈꯣꯡꯂꯤꯕ ꯀꯧꯖꯦꯡ ꯍꯥꯔꯧꯗꯨꯒꯤ ꯃꯈꯣꯜꯗꯨ ꯅꯠꯇꯅ꯫ ꯍꯥꯟꯅꯗꯧꯅ ꯃꯥ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯕꯗꯤ ꯇꯧꯗ꯭ꯔꯤ꯫ ꯑꯀꯤꯕ ꯃꯆꯦꯠ ꯑꯃ ꯄꯣꯛꯂꯛꯄ ꯍꯧꯔꯕꯅꯤ꯫ ꯁꯤꯕꯁꯨ ꯉꯝꯂꯣꯏꯗꯧꯔꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯃꯈꯣꯡ ꯑꯃ ꯊꯥꯡꯗꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯏꯊꯤꯜ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯝꯗꯣ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯑꯗꯨꯛ ꯀꯨꯏꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕ ꯋꯥꯔꯤ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯐ꯭ꯂꯥꯁꯕꯦꯛ꯫ ꯏꯊꯤꯜꯒ ꯌꯥꯍꯦꯟꯒꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 20ꯅꯤ ꯐꯥꯎꯕ ꯐꯥꯗ꯭ꯔꯕ ꯃꯇꯝꯗꯅꯤ꯫ ꯌꯥꯍꯦꯟ ꯃꯥꯒꯤ ꯊꯕꯛꯀꯤ ꯀꯩꯒꯤ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯆꯤꯟꯕ ꯃꯇꯝꯁꯨ ꯑꯣꯏ꯫ ꯏꯊꯤꯜꯒꯤ ꯌꯨꯝꯗꯣ ꯑꯅꯧꯕ ꯑꯃ ꯁꯥꯁꯤ ꯍꯥꯏꯕꯗꯤ ꯏꯊꯤꯜꯅ ꯌꯥꯗ꯭ꯔꯦ꯫ ꯁꯦꯝꯖꯤꯟꯕꯗꯤ ꯐꯖꯅ ꯁꯦꯝꯖꯤꯜꯂꯦ꯫ ꯚꯦꯂꯦꯟ ꯑꯌꯥꯝꯕ ꯆꯦꯜꯂꯤ ꯄꯣꯠ ꯆꯩꯒꯤ ꯀꯩꯒꯤ ꯑꯑꯣꯟꯄꯣꯠ ꯂꯣꯏꯅ ꯏꯊꯤꯜꯒꯤ ꯃꯅꯦꯅ ꯍꯥꯏꯕ ꯃꯈꯩ ꯑꯃꯠꯇ ꯋꯥꯠꯇꯅ ꯕꯥꯔꯇꯣꯟ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗꯨꯗ ꯊꯝꯂꯝꯕꯅꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯆꯤꯟꯅꯈꯤꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯑꯅꯤꯗꯣ ꯋꯥꯔꯤꯗꯣ ꯉꯥꯛ ꯁꯥꯟꯅꯩ꯫ ꯇꯥꯕ꯭ꯔꯣ? ꯀꯔꯤ ꯍꯥꯏꯕ꯭ꯔꯣ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯌꯨꯗꯅ? ꯍꯣꯏ ꯀꯔꯤ ꯍꯥꯏꯒꯦ? ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅꯁꯨ ꯈꯔ ꯈꯔꯁꯨ ꯉꯥꯡꯉꯨ꯫ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯕ꯭ꯔꯣꯗꯨꯗꯤ ꯁꯥꯎꯔꯒ ꯈꯨꯝꯃꯛꯄ ꯃꯥꯜꯂꯦꯕ꯫ ꯑꯩꯗꯤ ꯁꯥꯎꯕ ꯍꯩꯇꯝꯅꯦ ꯑꯗꯣ ꯁꯥꯎꯈ꯭ꯔꯗꯤꯀꯣ ꯑꯩꯗꯤ ꯖꯥꯔ ꯌꯥꯝ ꯊꯤꯕ ꯑꯣꯏꯕꯅꯤꯀꯣ꯫ ꯑꯦ ꯌꯥꯝ ꯐꯥꯎꯏꯅ ꯁꯤꯗꯤ ꯅꯪꯉꯣꯟꯗ ꯁꯥꯎꯍꯟꯕꯒ ꯌꯥꯔꯣꯏꯗꯧꯔꯤꯅ꯫ ꯅꯪꯗꯤ ꯑꯃꯅ ꯍꯥꯏꯔꯁꯨ ꯄꯪꯌꯥꯗ ꯌꯥꯈ꯭ꯔꯦ ꯀꯔꯤꯒꯤ ꯑꯗꯨꯛ ꯑꯄꯪꯕ ꯑꯣꯏꯕ꯭ꯔꯣ? ꯅꯨꯡꯁꯤꯕꯒꯤꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯠꯂꯣ ꯍꯥꯏꯕꯁꯦ ꯁꯤ ꯈꯛꯇ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯁꯨ ꯍꯥꯠꯂꯣ ꯍꯥꯏꯔꯗꯤ ꯑꯩ ꯉꯝꯈꯤꯅꯤ ꯑꯗꯨ ꯁꯤꯗꯤ ꯁꯤꯔꯣꯏ ꯁꯤꯔꯁꯨ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯄꯨꯅꯤ꯫ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯑꯩꯕꯨ ꯁꯤꯕ ꯀꯥꯏꯅ? ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯍꯜꯂꯣꯏ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯅꯤ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯅꯃꯥꯡ ꯊꯥꯔꯒ ꯑꯩ ꯑꯗꯨꯝ ꯁꯤꯈꯤꯒꯦ꯫ ꯑꯁ ꯗꯥꯍꯦꯟ ꯐꯠꯇꯕꯅꯤ ꯀꯔꯤꯒꯤ ꯁꯤꯕ ꯍꯥꯏꯕꯅꯣ? ꯅꯪ ꯁꯤꯈ꯭ꯔꯒ ꯑꯩ ꯀꯔꯝ ꯂꯩꯍꯧꯒꯦꯔꯥ? ꯄꯥꯞ ꯄꯨꯔꯒ ꯂꯩꯕꯗꯣ ꯅꯪ ꯑꯥꯗꯒꯤ ꯌꯦꯡꯉꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯄꯥꯞꯇꯤ ꯄꯨꯔꯣꯏ ꯑꯩ ꯏꯁꯥꯅ ꯌꯥꯖꯩꯁꯤꯗꯤ꯫ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯂꯥꯛꯀꯦꯔꯥ? ꯂꯥꯛꯇꯣꯏꯅꯤ ꯅꯪꯒꯤ ꯐꯤ ꯑꯃꯒ ꯐꯅꯦꯛ ꯑꯃꯒ ꯂꯩ ꯑꯁꯤ ꯊꯤꯟꯕ ꯑꯣꯏꯅ ꯂꯥꯛꯇꯣꯏꯅꯤ꯫ ꯑꯩꯒꯤ ꯂꯩꯕ ꯑꯣꯏꯕ꯭ꯔꯣ? ꯏꯃꯥꯅ ꯅꯍꯥꯟ ꯂꯩꯈ꯭ꯔꯦ ꯑꯃꯁꯨ꯫ ꯑꯩꯅ ꯂꯩꯕꯒ ꯏꯃꯥꯅ ꯂꯩꯕꯒ ꯃꯥꯟꯅꯗꯦ ꯏꯊꯤꯜ ꯅꯪꯉꯣꯟꯗ ꯄꯛꯆꯕ ꯃꯆꯨ ꯑꯣꯏꯕꯒꯤ ꯑꯩ ꯂꯩꯔꯛꯇꯕꯗꯣ ꯉꯝꯗ꯭ꯔꯕ꯫ ꯑꯩꯉꯣꯟꯗ ꯄꯛꯀꯅꯤ ꯈꯜꯂꯗꯤ ꯅꯪ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯣꯏꯔꯥ ꯑꯩꯒꯤ? ꯂꯩꯗꯣꯏꯅꯦ ꯅꯈꯨꯠꯅ ꯊꯤꯟꯕ ꯂꯣꯏꯅ ꯂꯩꯅꯤ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯅꯤꯗ꯫ ꯑꯗꯨꯛ ꯋꯥꯅ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤꯗꯣ ꯑꯩ ꯊꯥ ꯑꯃꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯩ ꯀꯥꯎꯍꯟꯒꯦ ꯅꯉꯣꯟꯗ꯫ ꯆꯍꯤ 10 ꯍꯦꯜꯂꯕ ꯄꯨꯟꯁꯤꯗꯨꯗꯒꯤ ꯑꯍꯣꯡꯕ ꯑꯃ ꯄꯤꯒꯦ ꯏꯊꯤꯜ ꯅꯉꯣꯟꯗ꯫ ꯗꯥꯍꯦꯟ ꯅꯪ ꯑꯩꯕꯨ ꯑꯁꯨꯛ ꯁꯥꯊꯤꯅꯗꯤ ꯅꯨꯡꯁꯤꯕꯤꯒꯅꯨ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯑꯐꯕ ꯃꯤ ꯑꯣꯏꯗꯕꯅꯤ꯫
ꯑꯩ ꯁꯦꯝꯗꯣꯛꯀꯦ ꯅꯪꯒꯤ ꯑꯐꯕꯗꯨꯗꯒꯤ ꯍꯦꯟꯅ ꯐꯅꯕ ꯑꯩ ꯁꯦꯝꯗꯣꯛꯀꯦ ꯐꯠꯇꯕ ꯂꯩꯔꯝꯂꯕꯁꯨ ꯑꯩ ꯁꯦꯝꯗꯣꯛꯀꯦ ꯅꯪꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯗꯥꯏꯅ ꯍꯤꯡꯗꯣꯏꯁꯦ ꯅꯪꯒꯤ ꯏꯃꯥꯒꯤ ꯄꯥꯕꯨꯡꯒꯤ ꯈꯛꯇꯅꯤ ꯏꯊꯤꯜꯗꯣ ꯀꯔꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯒꯗꯣꯏꯅꯣ ꯍꯥꯏꯕꯐꯥꯎ ꯈꯪꯗ꯭ꯔꯤ ꯌꯥꯍꯦꯟꯅ ꯃꯉꯣꯟꯗ ꯍꯩꯊꯕꯤꯔꯤꯕ ꯃꯤꯅꯨꯡꯁꯤꯁꯤ ꯍꯦꯟꯃꯜꯂꯦ ꯃꯕꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯔꯦ ꯏꯊꯤꯜꯗꯣ ꯀꯞꯂꯛꯀꯗꯧꯔꯦ ꯋꯥ ꯑꯃ ꯈꯨꯝꯃꯛꯇꯕꯗꯨꯗ ꯌꯥꯍꯦꯟꯗꯣ ꯒ꯭ꯌꯥꯟ ꯈꯔ ꯈꯖꯤꯛ ꯇꯥꯏ ꯏꯊꯤꯜ ꯇꯥꯕ꯭ꯔꯣ ꯄꯣꯊꯥꯔꯣ ꯊꯦꯡꯁꯨ ꯊꯦꯡꯉꯤ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦꯀꯣ ꯀꯞꯀꯅꯨ ꯀꯞꯄ ꯌꯥꯗꯦ ꯅꯀꯣꯛ ꯆꯤꯛꯀꯅꯤ ꯇꯨꯝꯃꯝꯗꯥꯏꯗ ꯍꯣꯏ ꯇꯨꯝꯈ꯭ꯔꯒꯦꯀꯣ ꯏꯊꯤꯜ ꯑꯩ ꯑꯝꯇ ꯀꯧꯔꯝꯃꯣ ꯗꯥꯏꯍꯦꯟ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯅꯤꯗꯣ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯌꯥꯍꯦꯟꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯄꯗꯨꯗ ꯃꯃꯥ ꯂꯥꯏꯖꯅ ꯀꯗꯥꯏꯗꯅꯣ ꯍꯦꯟ ꯂꯝꯐꯦꯜꯗꯔꯣ ꯅꯠꯇꯦ ꯃꯥ ꯏꯊꯤꯜ ꯍꯣꯏ ꯐꯥꯎꯗꯪ ꯆꯠꯂꯨꯒꯦ ꯍꯩꯃꯥ ꯀꯩꯗꯧꯕꯅꯣ ꯑꯃꯨꯛ ꯃꯥꯒꯤ ꯐꯤ ꯐꯅꯦꯛ ꯂꯩꯕꯤꯔꯛꯄꯅꯤ ꯑꯁꯤ ꯑꯝꯇ ꯄꯤꯕꯤꯔꯨꯒꯦ ꯇꯧꯕꯅꯤ ꯃꯪ ꯍꯥꯟꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯦ ꯆꯠꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ ꯏꯃꯥꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯍꯥꯏꯗꯤ ꯑꯩ ꯀꯨꯏꯔꯣꯏ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯏꯃꯥꯅ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯌꯥꯌꯦꯟꯁꯨ ꯊꯣꯔꯛꯂꯦ ꯔꯨꯝ ꯑꯗꯨꯗꯒꯤ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯑꯃ ꯊꯧꯗꯣꯔꯛꯄꯗꯨꯗ ꯚꯦꯂꯦꯟ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ ꯗꯍꯦꯟ ꯑꯩ ꯂꯥꯛꯇꯕ ꯌꯥꯒꯗ꯭ꯔꯣ ꯂꯥꯛꯑꯅꯨ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯑꯩ ꯀꯨꯏꯔꯣꯏ ꯚꯦꯂꯦꯟ ꯑꯩ ꯂꯥꯛꯑꯒ ꯊꯣꯡꯁꯤꯀꯣ ꯏꯟꯖꯥꯡꯗꯣ ꯑꯩ ꯉꯥꯏꯔꯝꯃꯣ ꯊꯦꯡꯉꯣꯏꯗꯣꯏ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯉꯥꯏꯔꯝꯃꯒꯦ ꯗꯍꯦꯟ ꯕꯣꯏꯅꯥꯎꯒꯅ ꯁ꯭ꯄꯤꯀꯔꯒ ꯂꯧꯕ ꯆꯠꯈꯤꯕꯅꯤ ꯃꯥ ꯏꯁꯩ ꯁꯛꯅꯤ ꯍꯥꯏꯕꯅꯤ ꯄꯩꯁꯥ ꯆꯣꯏꯕ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯍꯣꯔꯦꯟ ꯃꯥ ꯈꯔ ꯍꯔꯥꯎꯖꯅꯕ ꯄꯩꯁꯥ ꯂꯣꯏꯁꯤꯜꯂꯝꯃꯅꯤ ꯑꯗꯨꯏꯅꯤ ꯇꯥꯔꯛꯏ ꯐꯔꯛꯇꯣ ꯍꯣꯏ ꯗꯍꯦꯟ ꯂꯩꯍꯧꯔꯒꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯒꯦꯠꯇꯨꯗ ꯚꯦꯂꯦꯟꯗꯣ ꯂꯩꯍꯧꯔꯦ ꯌꯥꯌꯦꯟꯗꯣ ꯏꯁꯩ ꯑꯇꯞꯄ ꯑꯃ ꯊꯥꯔꯒ ꯒꯥꯔꯤꯗꯣ ꯆꯥꯡ ꯑꯃꯗ ꯊꯧꯔꯒ ꯂꯪꯉꯊꯦꯜ ꯊꯤꯡꯉꯦꯜ ꯂꯩꯀꯥꯏꯗꯨ ꯇꯝꯅ ꯂꯥꯛꯂꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ ꯑꯗꯨꯒ ꯏꯊꯤꯜꯗ ꯊꯣꯔꯛꯅꯕ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯕꯒ ꯍꯜꯂꯣ ꯐꯣ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯁꯣꯝꯗꯒꯤ ꯏꯊꯤꯜꯅ ꯀꯞꯄꯛꯏ ꯗꯍꯦꯟ ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯨ ꯌꯥꯍꯦꯟꯗꯣ ꯃꯥꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯐꯣꯟꯗꯣ ꯄꯥꯏꯅ ꯄꯥꯏꯅ ꯃꯥ ꯊꯣꯡꯒꯥꯜꯗꯨꯗ ꯀꯟꯅ ꯆꯤꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯣꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈ꯭ꯔꯦ ꯏꯊꯤꯜꯗꯣ ꯂꯩꯃꯥꯏꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯃꯥꯡꯗꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯍꯛꯆꯥꯡꯅ ꯏꯅꯥꯏ ꯇꯥꯔꯒ ꯂꯩꯔꯤ ꯌꯥꯍꯦꯟ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯏꯊꯤꯜꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯥꯏ ꯂꯩꯁꯦ ꯀꯞꯀꯅꯨ ꯀꯩꯗꯧꯔꯤꯅꯣ ꯁꯤꯃ ꯍꯥꯏ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯥꯀꯟꯗꯨꯗ ꯇꯥꯔꯤꯕ ꯊꯥꯡꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯤꯜꯂꯤ ꯌꯥꯍꯦꯟ ꯚꯥꯞ ꯇꯥꯔꯦ ꯏꯊꯤꯜꯒꯤ ꯃꯁꯥꯗ ꯇꯩꯔꯤꯕ ꯏꯗꯣ ꯃꯥꯒꯤ ꯂꯤꯠꯂꯤꯕ ꯁꯔꯠꯇꯨꯅ ꯏꯁꯤꯡ ꯂꯨꯞꯊꯣꯛꯑꯒ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯗꯥꯏ ꯂꯩꯁꯤꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯀꯞꯀꯅꯨ ꯅꯪ ꯂꯥꯟꯗꯕ ꯅꯠꯇ꯭ꯔꯣ ꯗꯥꯏ ꯂꯦꯡꯗꯅ ꯂꯩꯒꯦ ꯅꯪꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯖꯕꯅꯤ ꯁꯦꯁꯦ ꯁꯣꯔꯗꯣ ꯑꯝꯇ ꯐꯖꯅ ꯍꯣꯟꯗꯣꯛ ꯇꯥꯕ꯭ꯔꯣ ꯏꯊꯤꯜ ꯗꯍꯦꯟ ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯨ ꯑꯩ ꯀꯤꯔꯤ ꯌꯥꯝꯅ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯆꯥꯗꯦ ꯀꯅꯥꯅ ꯌꯦꯡꯕꯤꯍꯧꯅꯤ ꯌꯥꯍꯦꯟꯗꯣ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯌꯨꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯨꯂꯞ ꯍꯨꯞꯆꯤꯜꯂꯛꯏ ꯌꯥꯍꯦꯟ ꯃꯈꯨꯠ ꯑꯅꯤꯗꯣ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯈꯠꯂꯛꯏ ꯏꯊꯤꯜꯗꯤ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤ ꯑꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯐꯤ ꯑꯃꯅ ꯍꯥꯟꯅ ꯀꯨꯞꯁꯜꯂꯤ ꯑꯗꯨꯒ ꯑꯦꯁꯥꯏꯗꯨꯅ ꯌꯥꯍꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯌꯥꯍꯦꯟ ꯃꯁꯥꯗꯣ ꯑꯀꯤꯕ ꯄꯥꯈꯠꯄꯒꯤ ꯁꯛꯐꯝ ꯑꯃꯠꯇ ꯇꯥꯍꯜꯂꯛꯇꯦ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯏꯊꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯀꯦ ꯇꯧꯕꯒ ꯏꯊꯤꯜꯗꯣ ꯑꯗꯨ ꯀꯤꯅ ꯑꯩ ꯅꯠꯇꯦ ꯑꯩꯅ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ ꯑꯩ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯌꯥꯍꯦꯟꯗꯣ ꯏꯊꯤꯜꯗ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯛꯑꯒ ꯋꯥ ꯑꯃꯈꯛ ꯍꯥꯏꯔꯤ ꯑꯩꯅꯅꯤ ꯌꯨ ꯀꯦꯟ ꯇꯦꯛ ꯃꯤ ꯅꯥꯎ ꯑꯦꯁꯥꯏꯗꯨꯅ ꯍꯦꯟꯈꯥꯐꯃꯛꯇꯤ ꯁꯤꯖꯤꯟꯅꯗꯦ ꯌꯥꯍꯦꯟ ꯑꯃꯨꯛꯇꯪ ꯏꯊꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯒ ꯏꯊꯤꯜꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯁꯟꯕꯤꯔꯒ ꯍꯥꯏꯔꯝꯃꯤ ꯏꯊꯤꯜ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯎꯀꯣ ꯗꯍꯦꯟ ꯂꯥꯛꯈꯤꯒꯦ ꯅꯪ ꯂꯧꯕ ꯂꯥꯛꯈꯤꯒꯦ ꯊꯣꯛꯈ꯭ꯔꯦ ꯁꯨꯃꯥꯡꯗꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤ ꯄꯨꯂꯞ ꯂꯩꯔꯝꯃꯤ ꯌꯥꯍꯦꯟ ꯃꯉꯛꯇꯣ ꯅꯣꯟꯈꯠꯇꯨꯅ ꯏꯊꯤꯜꯒꯤ ꯌꯨꯝꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯒ ꯊꯣꯛꯈ꯭ꯔꯦ